Ngarang nungthil Kuki khutlai paiba singna Bisnupurgi Fubalagi maningda laiba High Canalda Lobuk suduna laiba miyoi amada Nongmei kapsilakhiba matung chingthakta security force ke apunba kangbu amana tanaduna search amadi combing operation chathakre haidi ngarang numidang wairamda chathakhiba combing operation adu langching manbi haichang amadi Fubala khungi manung thang mafam singdani haidi hanadagi lairamba Khutlai paiba miyoi singna combing operation chathariba security force ta Nongmei kapchinuna khut tharakhi hairi loinana security force nasu khut handuna nakal anigi marakta ngaihak khut thoknakhi tungda langching manbi khundagi nupi ama haidorakpa Nongmei maruna panba oigani haina sina phangki hairi haidorakpa maruna panbadagi Leikhidraba nupi adu langching manbi khungi chief ke loinabi Hawkhil hingni haiba khangbangam hairi khut thokna badu da yaukhiba mari leinaba police na Leikhidraba nupi adu Churachandpur district hospital da ain gi oiba thabak thoram sing lokhatna ba pikre hairi loinana case amasu register tawkhre makhata na thizin bagi thabak hawkhre hairi Nongmei kapsel mamioi fana ba thibagi thabak makhacha thakhi nakala maromda Fubalagi High Canal da low singu tawba yana ba security arrangement gi thabak sing yangsin khre loinana matik jaba security sing thamduna mafam adugi lomi sing ngak selagani hairi